Chinjakta mipan tangdanaba Bishnupur district ki manung chanba thinungai Fubala Sunusifai Naransainagi Laumi Singna Law Lokpal Loiraba Matungda Hangduna Lairiba Lobuk Singda Hangam Hunduna Semitlon Fagatnaba Hotnakri District Sigi Mai Paklaba Laumi Singi Manungda Ama Oiriba Thinungai Dagi Laishram Samon Nahai Wakal Lon Manaba Laumi Singna Haukiba chahi khara asida law lokpa loiraba matung lawpari kunromda hangam thaduna puthoknaba amadi semitlon kharada oirabasu phagatnaba hotnari chahi amada lawpari amada yamdrabada lupa lakh amadi adumak tanba ngami hairaduna lawmi singla law lokpa loiraba matung matamgi manama sing thaduna amadi lobuk sing asi matam pumbada isang sanghanduna pothok hena pothokpa ngamnaraba amasung mipan tangdana ba hotnaminasi hainasu fongdokhe sahi ani masu hantar kisi da sahi umde thana lawpari kunsi ekoi wakalon manaba lawmi sina usin gawena do chada ko mafam se je naga lawpari kunje sahi umde thana hangam hunduna ekoi lawmi singa setok lamgi inana bagi jamata madi hangdana laiba labuk singsi asanga mana thadanana ekoi wa culture ma semgat paga loinana ekoi tanba yaba senkham hangam sisu senamba yaba koi pothok amani aina khanjabadagi lawmi sinau singa tanaraga ekoi mipan tangdaba wataba lamda ma ko henbada ekoi lawmi singa to bathawdang adu lawmi na loinana tabak asida koi mari leinaba pukchen sawaraba department gi amadi authority kaya nasu hena miyang chambirakuna ekoi lawmi singa hena thona pibiba amadi manipurda wataba sinjak mipan tangdaba lamda ma ko henbada mari leinaba kaya resu ekoi mateng di